Nong Leptana Chubadagi Ukhrul District Headquarters ta Ching Ningkhaiba Thoudok Thok-Khre HAIRI. Any now report amana high Marang Ahintagi Leptana Nong Chukiba Duna Maram Oidaka, Ching Ningkhaiba Thoudok Thok-Khre. India Meteorological Department State Asigi Tuan districts in the Akan Banong Shin Mayok Narakani Haina, Jackson Wat Tamkibali Krabane. State Asigi Katang Mikey the Ladybird, Chandel, Churjanpur, Frajol, Kakching Amade Thobal District Sud, Pakadol Numit Karani Asida Nong Chubani HAIRI. IMD Ifal Center report among matung ina state asigi oina ngasigi no paidagi tukiba mafam ase more border town na oide mafam aduda 102 mm ge changda thongtukhe Kamdong district na 96 mm Chandel district na 76 mm amate Ukhrul district na 60.8 mm ge changda thongtukhe Nong ka hena chuba amade Ching Ningkhai khibagi thorok aduna maram oiraka hojik fawbi oina asok apan thopagi pawdi leitre ningsing ba yabate Mamang Chahi Cyclone Remal na maram oiraga state asida takak ahum thokna ichaw mayok nakibane.